khoyang wan gaithen da khoi thoring da thodo imabil sing marakta da ge khoi satrana housing marakta asok apan khara sunang khre khoi mikok thiba gi mayokta khoi khoyang wan gaithen da khongjan jangsing khre ngarang si khoi NRC gi matang da masi nyoi tara mari asok pan nang khre ojam khoi lamda masi da khoi mitop khandok tri fawa khoi mikok thiba gi thaba asi chathaba yaroi haidon khoi phongdor khiba si masi kari mutambini ojam masi na tungi generation da kari kana ba lai kani amadi hoji hoji lai riba khoi gi chanari ba sing si da kari karam ba kholo pro bu lai riba khoi gi mitop khandok tri fawa mikok thiba gi thaba chathaba yaroi haina hoji se akan makhongjam changsilak ba joja ngasi mu changchal oi haninga leite haying mu toroi haninga leite ngarang thoke ba thodok da khoi mioi tara mari micham tara mari haiba tare masi sokpan gi nang khreja masi kari mutambini yon yamna maru oiba kano ya kano ni issue ni hari ba kano se mito mirancha akoi khanto o matungda akoi census tawgadabani ko NRC tawra matungda akoi census tawgadabani ka haiba mayam sing se khwadi maru ga poni malem gi miyam na magi lebak singi oiba kano mayam sing se territory integrity or magi population magi indigenous peoples mayam se masik ngak tuna thamna bo khonna ba chatna ba ngak tani malem gi lona su ya ba poni ko akagi migration thokpa yai adagi immigration tawba yai tawdadi law act rules ki makada akoi da kano legedabani ko na madigi detection deportation adagi magi rehabilitation process mayama legedawni madu sundau tawdana ata akoi mamang da hai khibado akoi musil lebani akoi je isagi lamda isaji minority tara abani then tripuri mutpa horabani assam da assam gi ba assamese gi issues mayama thokdana mojo 70s 80s ke soba iho hodana lakhrabani ko even the official kanobo mayam bu sognokdana sarkar gi thabak to mi lising kunthra bo akoi gi thabak tothoga foreigner issue da yauribani ade manipur gi so mairoi sing gi 1980s 90s gi laigren 2015 da lepna iba ko Amcu gi kari gi sigumba movement sal gi foreigner issue laktana khotana si laigrabani sigi alertness se masi tohum thoko top ani masi tahudo matamda akoi ji mut kadori bani ko ai gi sa issue salon sur me amja masina magi leibam chafam magi oiba asengba boundary territory inkhol laitragadi marda peace natraga prosperity natraga development haise masi mangni oiroi da pot amani aduna hariba mayam sing asida ngasai gi kanani hariba mitop miran sa mayam se masi yauksala kanda kano akoi census tawgi bataragadi mitop miran sa mayam sing sina ngasai gi kanani magi political kanoda scenario da la akanda makoina asoba dominant attitude amata magi representatives mayam taraga democracy gi ming da makoina domination mayam la ka do ba dana hanagi orba mayam se kaira ka do haiba tare magi pansi mahing da kari da man modi khoina phum ta bana te mitop na kanu to boje akoi nuai gi te na akoi british na akoi da run to budu akoi kisu pamgi bana te adagi mapan gi mi akoi kanu run to boje akoi kisu pam bana te akoi di ningtam na laksa ba akoi gi ba isagi ojaba early state constitution ga laidana then manipur state constitution 1947 ga laid haidi yamna civilized ken oida khoi je lakshagi ba poni adubu hoji akoi thoi ba se rakeshor like hoji ki maleng gi na middle east ga thoi ba lan gi mawong duni haiba israel na haiba ko 60 lakh jews na chi na ga nai khai khai tar maleng bu ja isai ga matung da wana mo khona jara kan palestine gi lamam ma jaga khara phang kan da maru bhumi da toraga people lamam toraga na israel jam kala imni maru israel gi oiba wari so ko yamna impressive yam phai tawdadi israel na ma ki oiba kanu settlement torakan da hitoriba role jidi ma sin region where ba middle east ta sagi kyau son bagi mayam le da migi palestine gi lamda la ga saidang lam sema yare sema amuk middle east gi mapu mu winning wa da so america gum ga back torakan da malayam da khoi ba kanu gi global police ki role ama lawra kanda atai mi gi leitaba man ba leiba khasi leitaba man ba adu china ra siana yang ta dang tawri na ko siga samane ya kanu israel na palestine chingjala kanda kanu wana la aga su ko like ka khoi ko kisin gangu singina bangladesh natraga kanu dagi myanmar dagi wana la wana hinge hara kanda moi na popi tha na ko tana ma tawdana di st gi kanu sanga kanda ma khoi khara phaka ko tawre ha kana moi na mu terrorism gi thabam la khola kanda esa koi ne advance ko re ga ina low chama ye to je sigi comparative kan duni rakesh ene thamning je ko an sigum se ya haloi do bani malayam ne yarak ta badagi hojik se even kan iran gi suma gi soy me ama akoi yaring da leijera ga chu as of now hojik bogi di iran gi kan me kan morality kan miyang gi support se mango te lei ne ko sigum se akoi yam ko yengi adana kan israel will not succeed ko mana middle east kya usoli likewise ko ki jo people jingina kan manipur thoi bse masi will not succeed
maramdi makoida laiminaba saminaba kano yaude akoida even se 1951 to 61 lo akoi relax tawraga yara sibau lairibani yam detail oina ado aroi boina akoi kharadi hingjage ka kitang kon yabra gaina sangjaba tanaba yabu wahaidu adu wagi dong natabide heta population politics tawrakanda hana indigenous myam chakhai ni gai tawba khotpa myam do madugi potu ubadagi ni bangrang na ni ma even singna atho kanda even sibaki dina tawrakanda confront tawrise adu democratic movement amada kasaigi deal tawba tiargas kapa matam thi tawba ko pado madu khara katang che yengjinani kamaitana ko deal tawba dagi gaina ko yadi haibagi mawma kan sungera langera ga government da irang thukba yaroi ga shanti lei utkadongni asumba loi thamjanggadongni hara kan da fugara thudi ga naigaira kan da matung kihanbagi thabukse masigum akoi kan singgadabani aduga masidi kan mi section community khar ga nate ima ibin sinanga sangjaliba ko mitop khanto kan da census tawgadabani haiba singba sigum basi kan kharaji yengadawni aduga den ngang cm ga pi gi ba ikang sangtu e ko statement da ngasai even SIR kana special intensive review gi kanonga se even sing matung da kan mito kan census tawgadabani ga na haiba se ani jai mari kya lengram dong mande adan khare hen detail oina honorable cm na kamyang expert myang ta na khona tawrakan da ani gi kan se khara ju kan sengna pihanninge na thami ko aina thamjuning bada maramdi census haiba siga SIR siga direct relations se leitaba leitena khale amana yamna kan nationwide program paikhala ka do po ni census haiba sina or dia gi ne ko manipur ka tangi ka tawraga tawgadaba na de SIR sina kari mo particular detail kara infrastructure kara the housing gi kari ngarang on sem yaugi tawudadi ani do kana mari le da po lam ne na khali aduna sing myam se koi gi expert myam sing na tanara kan phajana yengsalo kan da koi ka chathami na jai ba hum thamge ko